ꯍꯧꯖꯤꯛꯁꯦ ꯊꯣꯛꯏꯕ ꯂꯥꯟꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯜꯃꯣꯁ ꯊꯥ ꯃꯔꯤꯗꯤ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯁꯤ ꯄꯨꯔꯛꯄ ꯌꯥꯏꯅ ꯈꯟꯕꯤꯒꯦ ꯑꯩꯈꯣꯏ ꯃꯐꯝ ꯀꯣꯏꯅ ꯆꯠꯂꯨꯔꯤꯕ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯀꯩ ꯊꯝꯕꯤꯅꯤꯡꯒꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯊꯧ ꯇꯥꯔꯤꯕ ꯋꯥꯍꯪꯅꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ PK ꯆꯦꯅꯦꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯂꯩꯔꯝꯕ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯎꯅꯕ ꯉꯝꯃꯤꯕ ꯆꯠꯄ ꯉꯝꯖꯔꯤꯕꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯁꯤ ꯂꯩꯔꯤꯁꯤ ꯀꯣꯡꯕ ꯃꯔꯨꯒꯤ ꯆꯤꯡ ꯃꯐꯝꯗꯨꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯑꯃꯗꯤ ꯃꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯑꯗꯨꯃꯛ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯇꯞꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯀꯣꯡꯕ ꯃꯔꯨꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯀꯤꯂꯣꯃꯤꯇꯔ 9 ꯑꯃ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯈꯣꯡꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯇꯞ ꯆꯪꯁꯤꯜꯂꯛꯄꯅ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯌꯧꯁꯤꯜꯂꯛꯑꯦ ꯐꯥꯝ ꯑꯃ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯑꯩꯒ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯏꯁꯤꯡꯁꯦ ꯃꯊꯪ ꯏꯟꯇ꯭ꯔꯣ ꯇꯧꯖꯍꯟꯒꯦ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯦ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯣ ꯃꯊꯪ ꯑꯩꯒꯤ ꯃꯤꯡ ꯁꯨꯗꯔꯁꯟ ꯆꯥꯟꯗꯝ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯕꯅꯤ ꯃꯊꯪꯗ ꯍꯥꯏꯕꯤꯔꯝꯃꯣ ꯔꯨꯄꯆꯟꯗ꯭ꯔ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯨꯂꯤꯕꯔ ꯈꯨꯂꯦꯝ ꯐꯔꯦ ꯃꯤꯡ ꯁꯤꯁꯤꯑꯦꯟ ꯐꯣꯔꯝ ꯑꯣꯀꯦ ꯁꯨꯔꯦꯟꯗ꯭ꯔ ex president session forum okay Engwam Ranjan former joint secretary RK Sanajau Singh session forum peace committee executive member okay ani malai lai ba ni se so mayam intro tawjage mayamna session forum se channel se yam toina samina badu mayam intro tawbirak ten haibdu ngasi dulai tawhanjaraki ko aibiro yamasing ai takelamam robinson session forum की member ने session forum peace committee की general secretary ओजबनी सिंजमई सिंगाम खा okay हाय आई अंगोमचा सिंखै session forum की सब कमिटी मोरिबा session forum peace committee की convener ने आई नंबर लगी okay yam nuai je jik aigadi aigi onadi yamasing ngakana hetare ko adu yamasing siga samina bu matam da so ji thoiba irang sigi onadi aingon da so yamna knowledge am phangba tare adu hiram sigi matang da sumai khoi ji session forum peace committee की convener की थवाई पुबिरिबा यामबा अंगोमचा सिंखैगा ngатang chana wari sanase huji yamai khoi laise around kilometer 9 mukti suramadu malai dai khoi changai si ko helongani hello adu mafam si ta na khoi changpu sida thengnaba wa nuai sin han magai chatbu ko ngasi gi yam quite difference am ubu phangi ha tare adu sida thengnaba wa nuai kitang pawdom bione sanjen lok haiba khunjida
ꯑꯩꯈꯣꯏꯒꯤ ꯀꯣꯝꯒꯤ ꯈꯨꯟ ꯑꯃ ꯂꯥꯟꯊꯣꯛꯑꯒ ꯆꯤꯡꯈꯣꯡꯒ ꯍꯦꯛ ꯈꯝ ꯊꯦꯡꯅ ꯂꯩꯔꯤꯕ ꯇꯔꯛ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯨꯟ ꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯇꯣꯞ ꯃꯌꯥꯝ ꯀꯥꯞꯅꯕꯒꯤ ꯃꯈꯣꯟ ꯃꯔꯛꯁꯤꯗ ꯃꯣꯏꯅ ꯂꯦꯡꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯧ ꯎꯗꯅ ꯑꯗꯒꯤ ꯈꯨꯟꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯕꯥꯎꯟꯗꯔꯤ ꯉꯥꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯄꯪꯈꯩ ꯉꯥꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯡꯁꯦ ꯃꯁꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯗ ꯕꯦꯂꯤꯗ ꯂꯩꯔꯒ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯔꯒ ꯅꯠꯇ꯭ꯔꯒ ꯁꯤꯇꯤꯗ ꯂꯩꯔꯒ ꯄꯥꯎ ꯂꯧꯕ ꯊꯦꯡꯅꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯉꯝꯗꯧꯔꯛꯏ ꯊꯧꯅꯥ ꯑꯅꯧꯕ ꯑꯃ ꯍꯦꯟꯅ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯀꯤꯕ ꯂꯩꯇꯅ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯀꯣ ꯑꯗꯨꯒ ꯆꯤꯡꯈꯣꯡꯁꯤꯗ ꯃꯈꯣꯏꯅ ꯑꯀꯤꯕ ꯂꯩꯇꯅ ꯂꯩꯔꯝꯃꯤꯁꯦ ꯃꯣꯏꯒꯤ ꯊꯧꯅꯥꯁꯤ ꯎꯔꯀꯥꯟꯗ ꯑꯗꯣ ꯌꯥꯝ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯀꯣꯡꯕ ꯃꯔꯨ ꯍꯥꯏꯕ꯭ꯔꯥ ꯃꯐꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯂꯩꯍꯧꯏꯀꯣ ꯑꯗꯨꯒ ꯃꯐꯝꯁꯤꯒ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯃ ꯁꯟꯖꯦꯟꯐꯝ ꯃꯐꯝꯁꯤ ꯂꯣꯏ ꯈꯨꯜ ꯂꯣꯏꯅ ꯄꯨꯟꯕꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯣꯡꯕ ꯃꯔꯨꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯦ ꯀꯨꯀꯤꯈꯩꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯒꯁꯨ ꯃꯁꯤ ꯁꯤꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤ ꯈꯨꯟ ꯑꯀꯣꯏꯕꯁꯤꯡ ꯂꯩꯕ ꯈꯨꯟꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯥꯛꯄꯤꯔꯀꯥꯟꯗ ꯉꯥꯛꯊꯣꯛꯇꯅ ꯉꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯡꯕ ꯃꯔꯨ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯂꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯇꯤꯡꯒꯤ ꯊꯧꯔꯝ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯊꯧꯅꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄꯤꯀꯦꯒꯤ ꯃꯥꯅ ꯍꯣꯠꯅꯖꯕꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤꯡꯗꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯧꯖꯤꯛꯁꯦ ꯊꯣꯛꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯜꯃꯣꯁ ꯊꯥ ꯃꯔꯤꯗꯤ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯁꯤ ꯄꯨꯔꯛꯄ ꯌꯥꯏꯅ ꯈꯟꯕꯤꯒꯦ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝ ꯀꯣꯏꯅ ꯆꯠꯂꯨꯔꯤꯕ ꯁꯤꯁꯦꯝ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯀꯩ ꯊꯝꯕꯤꯅꯤꯡꯒꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯊꯧ ꯇꯥꯔꯤꯕ ꯋꯥꯍꯪꯅꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯊꯧ ꯇꯧꯔꯨꯔꯒ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯈꯟꯅꯕ ꯍꯧꯔꯛꯈ꯭ꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯗꯣ ꯃꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯔꯤꯌꯦꯂꯥꯏꯁ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯃꯈꯣꯏ ꯈꯣꯡꯐꯝ ꯍꯟꯗꯣꯛꯑꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯃꯣꯏꯅ ꯈꯟꯅꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯉꯁꯤꯐꯥꯎ ꯍꯧꯔꯨꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯁꯦꯝ ꯁꯥꯍꯧꯗꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯈꯪꯖꯔꯕ ꯃꯈꯣꯏꯅ ꯍꯟꯗꯣꯛꯆꯔꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯀꯧꯁꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯀꯧꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯂꯥꯟꯁꯦ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ PK ꯆꯦꯅꯦꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯁꯤꯁꯥꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯥꯟ ꯐꯣꯔꯝꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯂꯩꯔꯝꯕ ꯈꯨꯟ ꯉꯥꯛꯄ ꯏꯆꯤन ꯏꯅꯥꯎꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯎꯅꯕ ꯉꯝꯃꯤꯕ ꯆꯠꯄ ꯉꯝꯖꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯥꯟ ꯐꯣꯔꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯗ ꯄꯦꯄꯔꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯎꯠꯆꯔꯨꯕꯗ ꯅꯨꯡꯁꯤꯕꯤꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯃꯌꯥꯝꯕꯨꯁꯨ ꯋꯥꯡ ꯇꯥꯡꯗꯣꯛꯆꯔ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯊꯧꯅꯥꯁꯤꯡ ꯍꯥꯞꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯤꯁꯥꯟ ꯐꯣꯔꯝ ꯃꯥꯏꯀꯩꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯝꯇꯒ ꯍꯪꯖꯍꯧꯒꯦ ꯉꯁꯥꯏꯒꯤ ꯇꯟꯖꯥ ꯆꯥꯔꯒꯦꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯁꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩꯁꯦ ꯊꯝꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯣꯛꯈꯤꯕ ꯈꯥꯃꯦꯟꯂꯣꯛꯀꯤ ꯃꯐꯝꯗ ꯁꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯁꯤꯁꯥꯟ ꯐꯣꯔꯝꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯁꯥꯟ ꯐꯣꯔꯝꯒ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯩꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯌꯥꯝꯅ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯅ ꯔꯦꯁꯄꯣꯟꯁ ꯂꯧꯕꯤꯔꯛꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯁꯥꯟ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯒꯦ ꯈꯤꯇꯪ ꯊꯝꯕꯤꯔꯛꯑꯣ ꯑꯩ ꯑꯃꯇꯪ ꯁꯝꯖꯍꯧꯒꯦ ꯑꯩꯈꯣꯏꯅ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯅꯥꯎ ꯁꯪꯀꯔ ꯁꯤꯁꯥꯟ ꯐꯣꯔꯝꯅ ꯑꯩꯈꯣꯏ PKꯒꯤ ꯇꯤꯝꯁꯤꯒ ꯄꯨꯜꯂꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯗꯤꯌꯥꯗ ꯄꯥꯕ꯭ꯂꯤꯛꯇ ꯊꯝꯖꯕꯗꯒꯤ ꯄꯥꯕ꯭ꯂꯤꯛꯅ ꯑꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯆꯧꯕ ꯃꯇꯦꯡ ꯇꯧꯔꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯊꯣꯏꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯔꯨꯔꯦ ꯃꯌꯥꯝꯅꯁꯨ ꯄꯥꯡꯕꯤꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯡꯒꯅꯤꯅꯗꯤ ꯈꯜꯂꯒ ꯄ꯭ꯂꯥꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯖꯨꯜꯁꯦ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯕꯗ ꯌꯧꯁꯟꯕ ꯉꯝꯗ꯭ꯔꯤꯕ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ
लाइन मखोंग सोक्तना लायेंग बंगम द लेबा इनाउ सिगिसु अखोय पाइलट सिगिसु अथु मतम सिजन फोरम लाखिनी इनाउ पाइलट की दमकता अखोय सिजन फोरम की मेंबर लै याम थु मतम ना हाके ना कुछ लाखिनी असमाइन तौदना मणिपुर की मफम तोंगान तोंगान ब जगह दा इसागी फुरिखाउ सोना लेबिरिबा पुक्सेन चावरबा इचनाउ सिंगसु असिगुमलबा अदोमदोंग युमदा अदोमदोंग इमुंगदा बोम नोंगि मरु यरोक्त्रिबा अदोंग इमुंगदा अहाव हिंजांग मचाबा ngamiba adagi dungaina pothaba ngamibse मखोइगुमबा थौना फबसिंगदुना ngakodagi ne habasi khangbirakanda फुरखाउदगी पुक्सेन टिंगना अंगम मतंग पांगबिरकन हाइबगी आसासिमसु वाखलोनसिमसु खै सिजन फोरमगी माइकेदगी थमजन कोगी अमतंग हंगजोगे एगी व्यूअर्सिंग हंगबिरकम नै हातारे सिजन फोरम ना मतंग पांगबिरिसिदा अखोइसो यावजब यागद्रा आइन हंगबिरकम याम यावख्रे हातारे हिरमसिगी मतांग खितंग थमिरोने सिजन फोरम सिविल सोसाइटी ऑर्गेनाइजेशन नते सिजन फोरम दी अखोइगी 96 अमसु 98 बेट्स की अकंगनबा क्लोज ग्रुप ने अदुना मेंबरशिप ओइबदी याररो एमन दखोइ सिविल सोसाइटी ऑर्गेनाइजेशन नतबनिना अखोइ सिविल सोसाइटी ऑर्गेनाइजेशन एनीबॉडी संग पय सिजन फोरम द अलुमनाइ नि कनाम संग पदी यारो तंगसुं अखोइना तौजरिबे से वाखलोन से थाजबिरकांदा मतेंग पांगबिरकपा चमिनबदी याय अदुगा मेंबरशिप ओइबगी दमक्तदि ngakpigani मन अखोइ से अलुमनाइ नि क्लोज डोर ओइरबा ग्रुप ने मतंग पांगबिरगा पुन्ना चामिनबा मतमदा अखोइदा अदुगी ऑब्जेक्शन करिगुम अमता लेजदे मरमदि लेबाक ओइबा थबक थगाय खरा तौजबसिदा इरांसिना मरम ओरकांदा लांसिना मरम ओरकांदा अखोइसु यौजगे मतंग पांगजगे चमिनसि हाइबदा अखोइ अयेतपा अथिंबा अमता लेजदे हाइता इजु पांगबिरि इदुम को मखा तासु पांगबि ओके थैंक यू किलोमीटर 9 दगी ना तरा फाउबगी चौराकना चांगसे सिजन फोरम पीस कमिटी का चैनल सिगा खोंग संगसिनदुना खुनसिदा ngaलेबा मो मतो कया माइखोइना यंगजरुबो मतुंगदा अमुक हंदोकचरए हारगा हारिबा खुन हाइबदी कोंग मरु अमदी संजलोक हारिबा मफम सिंग असिदा खुन सिबु ngakpada अचोबो थौदांग लौरिबा इम्फाल ईस्ट डिस्ट्रिक्ट की खुनराकपम असेंबली कंस्टिट्युएंसी की मनुंग चन लेरिबा सिनाम हारिबा खुन सिगे खुंजा सिंगना यामना चौबो थौदांग लौबै खोने थेंगजरई खुंजा सिंग असिना यामना हाइसिंगना ngak सेनबना मरम ओरगा कुकी लालौलुप सिंगना खुदुम चनसिलके तोबो क्या अदगी ngaktoktuna हौजिक फाउबा यामना इंग चिकना लेबा ngamba खुंगांग अमसु ओइहौरि अमदि खुंगांग सिंग असिदा तोंगान तोंगानबा लौ सिंगोगी पथापना सिंगबा कया अमा यामना नुवाइना चतहौबा अदमक अइखोइना थेंगनरि लोनना सिगुमबा खुन्न सिबु ngakpada अचौबो थौदांग लौरिबा सिनाम हारिबा खुंगांग असिगे प्रजा सिंग अमदि खुंजा सिंगदा सिजन फोरम पीस कमिटी की माइकैदगी ngamjaba खुदोल खरसु चाना थकनबा पोलम नोमगे चंगद यादब पोलम खरा अदमक मतेंग पांगम्बी अदुना मतेंग पांगम खक नतना हारिबा खोंचत असिदा अमदि मतेंग पांगबसिग लोनना सिजन फोरम पीस कमिटी की कन्वेनर के थगाई पोरिबा अंगमसा सिंखैना अमुकसो असुमना हाय ngasi सिजन फोरम पीस कमिटी की माइकैदगी सिनि खुंदाकपम केंद्र की मनुंग चना लेबा सिनाम खुंदा अखोइना तिंगबांग लाक्चरिबसि सिनाम खुनगी वॉलंटियर सिंगना अखोइगी कोंगो मरु अमसुंग संजेन लोकता अखोइगी कुकी सिंगदगी ngakthoknaba lawjiba thawdang sing adubu amadi makha tarakpa kukhunasigi volunteer sing lawbiriba thawdang sing asibu puning thawgot chaboina सिजन फोरम पीस कमिटी की माइकैदगी लाक्चबani matang sida अखोइना पंजनी मखरदंग 2013 दगी काफोकपीदगी थाबल चोंगबा थिंखिबा ngasi phawa maitai इसिनाउ सिंगना करिगिदमक्ता अखोइगी ट्रेडिशन गा याम नक्सना लेरिबा थाबल चोंगबा थिंखिबनो हाइबगी खुदुम सिंगदो लेरिङै ngasi कोंग मरु थांजिंग सिंग सनामही लोक अखोइगी हौफम ओइरिबा कब्रु सिंग चिंग मरी मंगा अखोइगी लाइफमगा हौफमगा चुसनरबा चिंग सिंग असिबु कनमंगमद्रबा अखोइ मैतै मचानि हाइबगी हिंगनो लेबै कानाबा लेते हाइबसु थमजगे मोरेदा कांगपोकपीदा चुचानपुरदा मैतैना हंजनद्रि फावबा शांति पोरप सुंया यागिरोय शांति पोरके हाइरगदि हाइब मफम सिंगसिदसु मैतै हानगी फिरमदा हंजनो लेगदबने तंपाकता शांति पोरंगनबा लाव खोंगिबा थंबिरिबा सिक्युरिटी फोर्स सिंगसे अखोइगी हौफंग मरी लेनबा लाइफम लैंड ओइरिबा चिंग सिंगसिदा हांगदोक पिनबा लैंगांना सिलबियो मोरेदगी कुकी सिंगना धप तौदुना फुरुपबा तांथोखिबदगी मखोय खतना खुकन पांगनबोन लेखिबदो मदुगी मतौ तमगा मैतैदिसु मोइना तांथोलकांदा मोरे हता मोइना खतना पांगिना हाबी परादुदि मैतैदिरि सुंया या हाबिसुमसु सिजन फोरम पीस कमिटी की माइकरे थिंजगे